ngasi phawba mapui bona chingbi mapana asukki matik maman yamba nahasingi wahi yamna fresh oiba semjin ba yaudaba sachin ba yaudaba makuigi nungda laiba paw sing adu mapui bungona Manipur lamdam sida pibi ba khatana tana malem pithubi da laire mi khudimak ki mafam thamoi nungde yahin khrena poina thajai maram badra ngasigi nimidanga sida su mapui bungona thaujan biduna ngasigi nimidanga sigi opaw sadopina nabida makta numit nifu mangani sadoro opaw sigi iroi leba numit naha singi opaw ki khonjen iroi leba numit hayeng numit debate aduga hangtitana loisan bi closing ceremony ikai khomda matik charwai khogi hojigujima Pune Biblical Seminary da associate professor oibiriba nungsijaraba aigi marup oza bimolna apopos dopagi thorom khoi paikhatlaga hayeng nimit sida khoi hangchit sida khoi loisan ba thorang tawjagadori asugumai loisan lamdai gi yamna puni nungsiba khoi gi asugma tanja sida ngasigi nimita khoi gi irakta khoi gi ichanupi yamna tangna aruibu numit ki oina mapui bona pibiba opok dopagi aruibu numit aduga loisan lakpagi da numit eni ngakta ngaira matam masida Rojana Mangsatabam khoi gi rakta yaure mayam punama khoi partna ga loina hairiba ngasigi nimidangi opaw si khoi tamin si yamna phataba topic the fear of God isorbu kiba haibagi matang ase aduki matik maru oiba topic ama khoi oina khoi ngasi nimidang sida khoi nenagadori isor kiba haibase loksingi horu phomne potpunamaki horu phomne loksing haibasi khoi leitrabadi potpunamakse karimta leiba yadaba oirakpa yadaba oheningo potto oiba yadaba adugumba potlama oiri aduna ngasigi nimidang sida ikai khumnabada matik charbi khoigi echanopi Rojana Mangsatabam dagi ibungo mahaki opaw the fear of God haiba wahi asida yumpham oiba opaw kumyam taminarase hojikti ikai khumnajarabi Rojana Mangsatabam na ngasigi matamashi lawise ahanu maktada khoi pumna mapu sembi bai pai shor mahaki minglen thagachabani aduga ngasigi fazaraba nimit ase mahana khoi damakta thorang tawbiba sigi damakta su thagache aduga anisubada thagachaba se khoi gi mangal media bu host oina oibiriba khoi gi ozano bokumar amadi program asibu sinbi langbiriba mingoina pandaba taragasu ikai khunabada matik charba oza sing ahan mamaktada Prabhu Jishu Christ gi mingda salam tawzabane ahum sobada ekhoigi mangal media sibu yengbiriba ekhoigi oza sing ahalaman chilinaw marumapang punamak pai kibek pusu ehakna Prabhu Jishu Christ gi mingda harau tayambada phongdok sabane yam thagale shorna ngasigi mangal media sita nahasingi aphawapaogi aroiba saruk ama oina haiba tare opaw sandok pagi matang asida aroiba oina aihak pusu ngasigi numit ase thorang tawbiba pinabiba asigi damakta yam thagale ngasi aihakna pujarakadaba aphawapaogi topic asidi ishorbu kiba haiba sigi matang dane aikoina topic asida sangminadringai mamangda mapung phane ishor message asibu by ishor magi thawaina jingbinana bagi damakta amadi tagadoriba khoi pumnamaki thamoi bisu ishor ma na gyan tahanbinana bagi damakta aikoi ngihaktang ishorda sangjaminase Thagatpada matik chaba sengthiwang thoibei pai shor na po hainingai letuna thagale achaba matam pai bungo na chai ha pusing birakle pai shor na ku kiba haibasigi matang kai pai shor na sai ahakna tentak na ipai bungo na ki afong ko haiduk chagadori pa na chai ha ki panggol na kari shoi bani ngamde pai shor na ki gyan bililaw sing
Pinabiba yaudana na sai hagna karishu mapung phabang inde pa thausal biu pai bungo gyan budilo sing hapiu chindol laitol sengdok biu pai sure ahoba dagina aroi phawbadana ki intha tapthabana loina biu taga de na kunamaki thamoi busui pai bungo hagna thorang to bidun henna phapta hen biu haina ni sabani hauzik tilem horiba matam sena khuya da sinasari haisi ni zaba khuding makpa na ki amata ngarbana chanupa Prabhu Jishu Christ agi mingdani sabani senglaba sarvam maltan lafatbiyu. Amen. Hausikti aikhoi mayam ishorgi apawapawgi topic ishorbu kiba haibasidi piramasida aikhoi pukning thingzinni asi. Aikhoi pumnamakna thingnarapna lakpa taragadasu lakpa icham chamba wahidi oiba adubo aikhoinadi pukning thingziludaba. Wahai haiba taragadi kiba haibasi. Aikhoina kiba haibasi karino haina yenglakpu matamda isham samna tentakna asumna aikhoina haiba yai. Akiba haibase aikhoi miyoibagi thamoida amadi wakhalda phawrakpa awaba khudong thiningai oibagi ithal pawlakpa adubani haina aikhoina isham yengba yai. Adumoina mak aikhoina akiba asisu aikhoina makhal anida aikhoina yengminaba yai. Ahanba makhal asina taibangpal kiba aduga anishuba makhal asina ishor kiba haina akoina asumna yengba yai. Taibangpal kiba haibase akoina yengakpa matamda hauzik malem prithibisda akoina hingba matamda tongan ba akiba makhal mayam amaga loinaraga akoise hauzik hinglibani. Khudam oina haiba taragadi khara amana tungi punsigi khalaga hing akiba poklaga hingba khara mana isa ishu ngaukshinabagi phattabagi kari oirakadage tungda haibagi awaba langtaknaba siga loinana aikoina hingba khara mana paisa laitabagi lairabagi akiba phawraga hingba adu khara mana laina laichat lakpagi hojik makta soi koi corona pandemic na maram waraga miyoi kyagi thamoi nunda akiba amaga phawraga koise hinglibane aduga khara amana makogi punsi se kari oirakadage haiduna asigumba awaba akiba makhal mayam asigi marakta aikoise taibang pal se hinglibane aikoina amuksu bible dagi amuksu yengba yabase Jishu Christ poklakpa matamda ngasagi Herod ningthau aduna ahakpa hukum mamakak mayamda haiki order ama talki madudi sahi anigi makhada laiba angang singse nupa macha singse hatkadabani haidun matam aduda lairiba praja sing adugi thamoida kayam yamna kiramgani makoigi thamoida magi macha sing kaina bagi awamai cha ka loinana akiba loinana makoisi hinglamgadoribani haba aduna hairiba taibang panbagi akiba se aikoina yenglakpa matamda aikoina kire haiduna su hairiba akiba sidagi aikoina tongjaba karisu leite adumoina mak henna dum aikoigi punsida awaba piba nungaitaba piba khudong thiningai pibagi macha ngakta mentally physically aikoida wahanba ngakta oina aikoina uba phange adumoina mak aikoina ishor kiba haibasigi matangda lakpa matamdadi loina taibang panbana piba aikoida awaba asigumba sidi thoidokna ishor kiba asidadi yaudre ishor kiba haibasdadi aikoina uba phangbase aikoibu semgat piba aikoibu chumthok piba aikoibu hingba pibiba asi ithawjal sige loinana aikoina ishor kiba haib topic asidadi aikoina uba phange hairiba wari bible verse tagi aikoina complement oina natraga support bible verse oina yengminaba taragadi aikoina Proverbs chapter 8 ki verse 13 da shorgi wahaina sumna hairaga laye ishorbu kiba haibasa phattaba adubu tukachabane haidina laye aduna bible dagi wari oina aikoina lokthokpa taragadi Joseph ki wari da mahakna Egypt ta lani punamaki makok oirapa matamda da Potiphar gi magi nupi aduna mangonda phattaba tausi haiduna insilakpa hemlakpa matam aduda mahakna phattaba aduda khong thangjinkide adubu phattaba adudagi mahakna laithoga achumba lambi duda mahakna chatpa ngamjaki karigidamakta mahakna achumba lambi da chatpa ngamkibano haiba taragasi Joseph haiba nupa se
asukki matik ishor bu kiba asukki matik ishor bu ningzaba ishor bu ikai khumnaba adugumlaba nupa amakak oye aduna aikoina uwa phangba se ishor kiba haibase samdapna aikoina yengba taragadi phattaba dubu thanamba phattaba dubu tukachaba adune haina aikoina yengba yai makha tarakpo aina aikoina amu yengminnaba yabase karigidamakta ishorna aikoina mahakpu kiba pamlibano why God want us to fear him karigino haiba taragadi aikoina yengminnaba yabase 1 Timothy chapter 2 gi verse 4 da shorgi wahaina mayek sengna asuna ibiraga lay maramdi mi pumna makpu kanbiba amasung makoina achumba bu sangkhonna khangba ibungo mahakna pami haiba shorgi wahaisna koida phongdok pibase karigidamaka aikoina ishorbu kiba pamlibano haitadi ishorgi achumba do ishorna aikoina achumba do khanghanba pamba aduga ishor mahakna aikoi taibang miyoiba pumnamaka se nungshiriba kanbiba pambagi maramna magi achumba do khangba do adu pame adugi maramna aikoina ishor mahakpu hizabase ishorna su pame maram adu maknani mahaki amatangaraba machanupa Prabhu Jishu Christabu taibang palsida thabirakle haraga aikoina Prabhu Jishu Christabu mingsheloina yengba yanaba haibadi Jishu Prabhu Jishu Christana taibang palsa layringai matamda karamna ishorbu kigani karamna ishorgi aningba tawgani ishor ningba matamda kari changi haibasigi maramda Bible da mayek sengna aikoida tambiraga takbiraga layribane aduna aikoina Prabhu Jishu bu yengzaraga aikoina kiba asisu karamna ishorbu kigadage haibase aikoina khangba ngame Bible asidagi makha tarakpada aikoina muk yengba yabase hoi aikoina ishor kibase karamna kigadabano haibase aikoina Prabhu Jishu Christagi tamjare adugi matungda aikoina ishorbu kiba matamda aikoina kari tongzaba laybage haibase aikoi mayamna amuk midiyang taminase ishor kiba matamda aikoina tongzabase ehakna point ahum khaktang khangkachai ahanba point asina kaino haiba matamda ishorbu kiba matamda ishorna aikoida henna gyan budi lawsing wisdom knowledge understanding se aikoida happy haibasine ahanba point se asigi support tawrak poina aina wari matek ama khaktang lawkhachage Bible dagi Joseph ki wari da aikoina asumna uba phange masagi ningthawasina Egypt ki ningthawasina mahakna mang ama khak manglakpa matamda mahakna mang adugi interpret tawnana ba haiduna mi thirakpa matamduda layriba aphawba maiba oirabasu aikoigi aphawba angama thosing haiba tare moising aduna mang hantokpado ngamkhide adubu karishu laitraba mayamna tole haina khanbiraba Joseph nadi mang adu irai laina hantokpa ngamkhi masidagi so akoina ubase karigidamak Joseph na haiba mang ase hantokpiba ngamlibano haitari magi pangal na nate adubu magna ishorbu nungshijaruba ishorbu kina chacharuba ishorgi aningbado tawjarubagi maramna ishorna mangwanda gyan lawsing wisdom knowledge understanding se mangwanda happy raga haiba mangase hantokpa ngamkibane habase akoina uba phange ani suba point oina akoina yengba yabase karigumba akoina ishorje kiba taragadi akoina phattaba adudagi mai leithoklaga lakpa ngame habase akoina amuk uba yai yengba yai sigi so support oiba Bible dagi story matek ama khaktang lokhachage aikoina Daniel gi wari da aikoina uba phange Nebuchadnezzar na nithau Nebuchadnezzar na lanpha oina purakpa mising adugi marakta Daniel amadi magi marup anishu yawraga lakpane matamada ningthau Nebuchadnezzar na magi lanmising pharakliba lanphasing adubu semgatpa mapangaldo oirabasu gyan loksingdo oirabasu henna Aphaba do oiraknaba haiduna mana train tawba pamki matamada ningthau masamakna chaba chinjak adu phawba makoida pizabane habidi yuda oirabasu sanai yunai chinjak oirabasu pumnamakadu makoida offer tawthokpane adubu Daniel amadi mahaki mamanaba anidunadi haiba ningthauna makoida piragliba chinjak sing ado ishor ki bagi maramna haiba chinjak sing ase yade ko akoina chabada ishor gi matik mangal sothagani ko haibase
ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯆꯤꯟꯖꯥꯛ ꯑꯗꯣ ꯃꯈꯣꯏꯅ ꯆꯥꯁꯨ ꯆꯥꯈꯤꯗꯦ ꯁꯣꯛꯄ ꯐꯥꯎꯕ ꯁꯣꯛꯈꯤꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯃꯈꯣꯏꯅ इचम चंबा vegetables mana masing aduga ising tamak thaglaga makoina punsi do len khibani asidagi so akoina uba phangbase makoida phattabadu tongnanabagi damakta chinja ado chananabagi damakta piraklaba matam aduda makoina ishor kibagi maramna phattabado huntoklamaga tukacharamaga makoina afaba lambida lapase akoina uba phangki support oiba bible verse hairagadi akoina mamangda su yengminagre Proverbs chapter 8 ki verse 13 nado shor ki ba haibase phattabadu tukachabani haibado akoina matanga sida su yengba yai aduna hojiki matamda akoina yengma matamda naha oiriba inkhalakliba mi sing hojik nishada laichuraga leiba nisha thadokpa ngamdaba makoi punsi hojik manglaga leiba mayam ama leiribane nisha charaga mase kari maramna no haiba taragadi ishor bu khangdaba aduga ishor gi nungshibado makoida laitaba ishor ki dabagi maramna ni haibase haini karigumba makoina ishor ki ramba tarabadi hairiba thabak sing hattaba tukachaba thabak sing adudagi makoishu mai leiraga achumba duda laklamba su yabani aduga makha tarak poina ahum suba point asidadi karino haiba matamda ishor ki bana aikoida hingba pibi sigadabadagi aikoibu hingba pibi haibase aikoina uba phange aikoina makha tana Daniel gi wari da yenglakpa matamda Daniel amadi mahaki mamanaba ani masagi ningthau aduna magi sanagi murti saraga khurumgadabani haiduna ahakpa yathang pirakpa matamda makoina hairiba murti ningthaugi murti zo makoina khurumkhide khurumdabagi maramna ngasagi ningthausina saubaga loina na ngasagi Daniel amadi mamanaba ani aduga loina na saraba mainung mai marakta makoise langsinbane adubu henna angakpa amadi karino hai matamda aduk yamna saraba maina chaktheklaba yamna saraba mairak aduda phawba makoigi tuhaw nama phawba chakpa ngamkhidaba asini karigidamaktano haiba taragadi makoina sidasu ishor kibagi maramna ishorda chetna leizaba ishorbu ikai khumnabagi maramna makoina sigadaba adudagi ishor mahakna laaga sigadaba adudagi makoije hingba bibibane hinghanbibane kanbibane haibase aikoina uba phange sigi Bible verse ama aikoina yengminase Proverbs chapter 14 gi verse 27 da asumna hairaga leye mapu ibungo bu ki na chatlabadi hingbagi iputni asibagi langdu lanthok-labani haiduna sumna ishorgi wahaina hairaga tambiraga lei ishorki bagi maramna makoina sigabdaba dudagi hingbado phangjare haibas se koina uba phange makha tarakpa oina aikoina amuk yengmina bayabase yengminagadabase aikoina di ishor ki bagi kana ba aikoina point ahumda yengminakre mathang tarakpasti ishor ki daba matamda aikoida kari mangzaba leibage haibase aikoina amuk yengminase Galatians chapter 6 ki verse 7 da ishorgi wahaina mayak sengna asuna iduna lay nakhoibu minam hangano ishorbu nokna phade mina magi hunkiba adu tamak lokpasu lokchagani haiduna ishorgi wahaina asumna iduna laye verse sida haining base aikoi isha na minam zadaba tasengna aina aranba thabak tawre haipa taragadi ai isana yaza surrender tawzaba adubu aina phanayamna lanba tarbasu oh ishordi ngakpi haibane sujikti thawjagi matamne haraga ishorje aikoini ikom thokpa hai tare aduga ishorje aikoini thawsadaba ishordagi aikoini henna wangna lawzaba asigi maramna kaidoba aikoina tawruba thabaktugi matungina mahaisu dum kolje phanglakadawriba adu aikoina wari true story haiba tare tasengna thokiba wari ani dagi aikoina yengminase aduga karam tawna ishorbu thawoidaba gi fall ase kari oibagi haibadu so aikoi yengminase ahanba wari asidi aikoina Thomas Andrew haina ai mayamna so dum
Kanglam Tabiram Lani had a say, a Tazabane, Thomas Andrew Hariban Passi Wari Sequoia Minase, Thomas Andrew Hariban Passe, Equina Yamna Fauraba, Quaidigi Chauraba Zaha Sip Titanic Hariba Zaha Sip Asaki Banupadune, Thomas Andrew Hariban Passe. No ma reporter Ramana Mabu interview Logomatanda Asumna Hanki. How safe your ship would be? Nangi ship set, Yamuk Yamna safe Oibagi, Yamuk Yamna Pabagi Havna, reporter Aduna Magonda Hanki. Matamadu Thomas Andrew na Kumkiba Pakumase Asini. Even God himself could not sing the Sifai. Ishor Masamak na Fabuda Masagi ship set, Zahasa set, Lupan Mangamoy Haiduna. Masagi proudness ama yauna pride ama yauraga magna answer se mana kundora kibani adubu laibak thibadi mana kundor khiba answer adugi mahi oina mai tawi haiba matamda magi first voyage ta ahanba ishingi khongchat lambi aduda magi chauraba jahas ishorna phawda luphanba ngamaroi haiba jahasa do kaiki aduga miyoi kyagi punsi busu Amangbo oiki have a say queen over pang. The Katarakpada Agina Anisuba story Mugloka Chege, Anisuba story Sidi, Tancredo Navy Saribanupasi Maramdane, Tancredo Navy Saribanupase, Brazil gi President ne, election gi Matam Oirapa Adwaida Magna Asumna Haiki. Karigumba Aina 5 lakh voter Pangbataragadi, I soidana. Brazil gi president oiragani aduga aina president oirappa matanda ishor phawna bawa lokthokpa ngamloi haina mana yamna ishor se issue laitana haiba tare mahak masana hena wangna thangacharaga wahai ase haidokpani amuksu mana haidok khiba wahai adugi fal oina result oina kari thoke haiba matanda mahoi mahak botikare 5 lakh voters pangaga ma bhoti kakre adubu president oinana bagi ot taking lawba nangdana president oiba nangdana magi punsi se mangki bane mahi punsi taibang pau thadokki bane aduga amuksu hairiba mathaki wari ani asina aikoina true story da based oraga hoje taibang pan bigi the based oraga haibani aduga bible dagi amuk yengba taraga di aikoina samson gi punsi da yengba yai mahak se ishorna asukematik mapangal kanba matik sakti yodom ishorna magonda pina bibani adugo karishuna taba thodok amada karishuna taba nupi amagi maramdagi mahakna ishor se mahakna kitang ishordagi leithorok pana maram oiraga ishorna pibi ba ma ki pangal thawna matik sakti edo adu mangki aduga naha oina mangse taibang pal thadoki ba desu aikoina uba phange adun hairiba aikoina mathakta pankriba story ani ahum asidagi aikoina uba phangbase karigumba aikoina ishorjibu thawsada ba taragadi ishorbu kariyam nabiba ai isana ishabu hemna sawhanjaba ishorna makhada thambiba oiba taragadi aikoi gi punshina so aphaba oide habado story ani ahum sidagi aikoi uba phange aduna loishilakpada conclusion oina aina mayambu pukning thoga chaningba madi share tawningba se sine aikoina bible gi horokpadagi haiba tare ishorna aikoi puknamakta wahai amana pukning thogat piraga lei wahai kaya amana ishorbu pukning aikoi bu pukning thogatle adubu topic asiga chana na haiba tare topic asiga mari leina ishorna aikoi da wahai amana aikoi je adu pukning thogatlaga leibadu oi karamba wahai no haiba taragadi ki ganu haiba asin ishorna aikoi da tatana haiba se bible gi jaga mafam da haiba se ki ganu haiba se tatana aikoi da adum ishorna haiga lei adu sidagi koina yengba yabase kana abuno aikoina ki loidoise aduga ishorna aikoina ishorna ki ganu haiba se kana no haina yenglakpa matamda aikoina uba phangbase Matthew chapter 10 gi verse 28 ta ishorgi wahaina asumna hairoga lei hakchang bu hatlaga thawai bu hatpa ngamdaba sing
adubu kiganu thawai haksang animakku norokta manghanba ngamba ibungo mahaku thoine dum kiyu haina ishorgi wahaina sunna hairaga lei sidagi aikoina uba phangbase karigumba aikoina taibang panbabu kiba matamda aikogi punsida isu tongzaba leite ahoina dum henna aikogi punsisa amang ata ohelakpa mentally physically aikoje wahanba du khaktangna oi adubu ishor kiba matamdadi mana kigano ishorna kigano haibasidi taibang panba adubune maramdi taibang palba adunadi aikoje manghange haiba taragasu aikogi hakchang cover asi khaktangne taibang panbana manghanba ngamgadoise example loina aikogi yeknaba mi oire khalase makoina akoi manghange haiba taragasu aigi hakchang cover asi khaktangne ba makoina manghan ngamgadoise lairabano orabasu chaktangba no orabasu earthquake no orabasu manghanba ngamgadoise aikogi hakchang khatani adubu aigi thamoida yawriba aigi manungda yawriba ishorna kanbikraba aigi thawai asdi makoina shokpasu ngamde aduga makoina munbasu ngamde manghanbasu ngamde aduna aikoina henna kibada matik chabadi kanano haiba matamda aikoibu upadagina shiba pawada aikogi punsibu ubiba ngamba khangbiba ngamba aikoibu kanbiba ngamba prabhu jishu krista asibu lausinjaba amadi ishwar mahaku kizaba haibase asina aikoina taibang panbada leiba matamdasu aikoina sengna chumna phattabadudagi lanthoga sengna chumna hingbasu phange aduga henna maru oibadi aigi thawai asibusu heng silaba matungda sargada ishorga nuaina leibagi lomba naidaba punsidusu aikoina uba phange haibase haijaningba dune aduna hoje aikoi inkhalagliba aikoi maru mapangsing hoje aikoi punsida langtak naramba yai tungda kari oirakani aigi punsina kari oirakani haina charangba mayam ama leiramba yai adubu aina matang asida puning thoga chaningba adudi kigano maramdi hairiba taibang pa kiba haibasidi khengnaraga sudum lai akiba haibasi tungdasu adum loinaraga aikoina sri pawba adum loinaraga leiradabani taibang pa kiba haibasidi adubu aikoina henna puning thingjangadabadi hairiba taibang panbigi akiba do aikoina mayoknage haiba taragadi ai ahanbada jishuse ishorse aikoina kiba mathau tai haibasini achumba do khangba matamda khudingmak ase freedom phangakadorini haiba khoi punsida ai punsi do sengna chumna lepcharakpa ngamgani haibase aina matang asida ning thogachaba adune aduna aroibo aina ai bible verse ama khaktang pathokcharaga ai loisinjage proverb chapter 19 gi verse 23 da ishorgi wahaina asumna hairaga lei mapu ibungobu kina chatlabadi punsi sangani apenba phangani aduga asoi angam leiroi hai aduna aikoina akiba taibang pangi akiba marakta leiba taragasu aikoina ishorgi pukina chatlaba ishorbu ikai khumnaraba ishorgi aningbodo torokpa matandadi aikoisa yamna santi leiba yamna penthokpa ngambagi punshi ado aikoina phangba ngambani hase aroibo aina mayamgi makumda puning thogatchaba adune aduna hoje ngasi mangal media bu yengbi kraba ishorgi pau tamina kraba ichiruna unamakku amukasu prabhu jishu krista gi mingda thagat pa phongdok sabane namaki mathate shorna bor pb boishno aduga anisubada ngasi mangal media gi host oibiriba oza nobo kumar amadi program masibu sindi langbi griba aikogi thaupubi khraba oza sing namakusu hainingai leitana thagat chabadune namakusu shorna mapal naidaba bor pb boishno haina habase haizaraga imatanga sidaloshinse thagat char Kalithana Thagachari amadi haro fondokchari mangan media gi numit nipum ngani sumasa tharakpa tharonggi nipum doi chanben numit Nahasingi Aphaba KHONJEL gi maton lomba numit haitare masideda mukijarabe ko gi chanape Rojana Mangsatabam na isorbu ki haibase de gena maru report later haibani kai kumnaba isorbu kai kumnaba haibase isorbu ki bani maramaduna sakot ki hairabade awon punshima porke haiba warabade ningthia punshima oige haiba warabade tuga punshi hingba phangge haiba warabade punsigi matangda aikoi yam kupna naina rogasu punsigi wahan thok papun phana khangna hingge haiba warabade the fear of God so ki virus de hena phaba
ꯑꯇꯩ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛ ꯃꯉꯥꯟ ꯃꯤꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯉꯥꯟ ꯃꯤꯗꯤꯌꯥꯒꯤ 45 days gi loisilakpagi matam yorok matam masida mayamda request amatang tawjanigi hayeng ni mit debate legani mayam punamak yawbiyo aduga nomaiji ni mit asimadi mangan media gi speaker punamak na so yabo pamjai mayam punamak yawmin aduna aikoina khut amat toina khuba khumina bagi matam adu mangan media na longjining bani sanbiduna Sunday numiki pung 3 sandokadaba asugumba closing ceremony ase punamak yawbina bringjai aduga lona Haiba asugumba numit asida koi mangan media gi speaker oikraba singda aikoi nagi isam samba aikoi khudon port like ama aikoi present tawno koi tharang tawri haiba numit asigi matam su haiba numit asida aikoi lauk sabu yabri ingzege maramaduna haiba sigumlaba mangan media gi nipu mangani chupna naha manipur da asigi hen su basing yama lenam khigini amuk so koina naha sing han tawjegini aikoi thijaki gani maramdi bible na hai Nahasina for Lukani. What is our youth? What is our young speaker? Mangan media is willing to hunt them to preach the gospel. In Manipur, not only in Manipur, abroad. Akwena Mangan media na akwena Nahasing buthiki gani. Nahasing mayamama lady basinga se Mangan gi phambakta pukatuna ibung amhaki opok sundukna ba Mangan media gi achuba asamani mayam purana pratna tuminasi loinana ngasigi nimidang ngasigi thorom yawbi ri bunung sijarabo jasing mayam ami yawbiri ago regular ekhoigi achugumba niphum do ni chupna nan stop to yawbi bo ja mayam lei ado ai loibu nimita mayam lauthok charake ado golorana yawbi ni bo jasing ngasina sen gi mateng pangbira bo ja mayam ama yawri Pratna gi mateng yana pangbir pusu yawri mayam punamak ta pratna mateng pangbir punam kusungum khilitna thagaturi amadi Mangan media gi tawjari ba thabak singa sida tuwan hiram kaya ta sinata ba yadaba tawda yadaba mayam asigi damakta karigumba isorda karigumba pithok piba misu yawri punamak amatta oina thagatba amadi harawa phonokchari mingoina panjadragaso acha matamda soidana mayang yamfamda Mangan media gi prashna tawbiba mangan media gi damakta puning thawak chang kathoktuna ayuk nungthin midang khaktana prashna tawbiriba isinau singi koloi minglen dangdi panjaram gi hana khale Maramaduna Mangan media gi loisilakpagi 45 days ki Sunday numilasida mayam punamak yawbinaba mingsingjari atagolona Mangan media gi thamjari ba thorom hayeng nimita church and state what is the concept of church and state what is the historical background of church and state what is the economically economic ki matangda aduga tongan bai koi financially da ai koi tongan hiram kaya da church state si mari leinabra haimda debate on community koi punamana naina ministry haiba thorom ma thamjari tegna midangda mayam punama chok ya ministry ngasi go inadi mangan media chok ya bi kraba nungsi jaraba oza singya mamba Bangladesh tegi oza Papi oza Ojit oza Devan oza Stone eding oza Romesh Gautam Gangarani Kudrapom oza Ibom Macha thank you very much yam thagatjero phondokchari oza Maniton adugolona nai koi oza ngasi asiguma chawn mateng pangbiramba Ranjit Abraham aduga oza Pastor Samuel mayam amagi mapana ngasi mangan media mayang magal lepsari bini mayang prathna gi mapana Christian singi apakatanga hairaba phambak ase hen ngalan se punamakki yaifaba oirasano YouTube ki thoramasi matam sinjage karigomba khoi YouTube thorla sala matungda dum yawbiri basingna karigomba arobini minina haining bakhala rambe ay mayam ni masak matam thamjage ihana na YouTube ki thoramasi lo sinjara kada mayam dagi